Kunjari, ISTV News में तभी पुनः पोत तराम नौकरी हौजाहन में तमुरी बपाव लोबिसे कुमाथोई सुबह World Mental Health Day की थोरम नसी मणिपुर की मफम क्या दा पांगथों नखरे हौजी पाव सनों मुपिजरी Mental Health and Older Adults have team da kumathoi suba World Mental Health Day gi thorom ngasi Manipur gi mafum kya da Pakistan pangthona khre mapung oba thorom Manipur sarkar gi Health Department Manipur State Mental Health Authority amadi Jennings gi Department of Psychiatrics na sinduna Impal gi Jam Hall da pangthokre thoromadu da Health Minister Funjanthang Tonsing Health Services ke Director Dr. Asam Bijoy Singha Jennings ke Psychiatrics Department ke Health Professor Gyaneswar Sharma amadi Rims के क्लिनिकल साइकोलॉजी की हेड ऑफ डिपार्टमेंट और एम अक्षय कुमार सिंह मरोइबा म्योई सिंगोइना सरुआखी तवंगा मरी लेना वांगांखिब सिंह फोंदोनखिबदा मेडिकल साइंस ना चौखलपगी मतुंगिना अहल ओरबा सिंह हिंबगी सांग वांखलकली अहल ओरबा सिंहबो सोसाइटी ना हंथना येंब थेंगनै मसी यामना फतब थबकनी हाउजिकी मॉडर्न सोसाइटी असिदा अहल ओरबा सिंह वाखलोक सिंह से हेना फगलकपना थबक तौबगी सही फवा सांगदोखरबनी मसा मसु ओइबा सिंहना अहल ओरबा ममा मपा सिंहबो लुना सान तौब तंगाई फदे इमुंग अमदा लेमिनरिबा अहल अमसुंग नहा अनिगी मरक्ता वाखल मानरक्थरबदी कैदोंगैदा इमुंग अदु शांति लेब ngamloi haiba wafam sing phangtonakhi taronggi sibgyas oikiba health minister Phunjanthang Tonsing haikibada imung amada ahal oiraba singna nungaina leina bonabada masamasu singi thodang sawi masamasu oiba singna ahalaman singi pukning amadi wakhal khangbiba darkar oi makhoibu thoksabi daba tawroidabani haike Chaliba thasigi kungamari Mongolia da pangthokaduriba Junior Mr. World medal lorkani haina miyamna asa tonriba Irengbam Devasinga sel thungi pibam patabana championship fasida saru yabangam debi film da leire hiramasida report ama Chaliba thasida Mongolia da pangthokaduriba Junior Mr. World medal lorkani haina miyamna asa tonriba Irengbam Devasing sel thungi pibam patabana championship asida saru yabangam debagi film da leire International Federation of Bodybuilding and Fitness na sinduna Chaliba October thasigi kunmari degi kuntaret phawa Mongolia da pangthokadoriba Junior Mr. World and Master Championship ta India gi mohot sinduna saru gyanabagi damak Indian Bodybuilding and Fitness Federation na Manipur dagi Irengam Devna Junior gi kanglupta aduga A Prem Sanbuna Master gi kanglupta khalakhi Irengbam Dev Singh Arapti Maya Lekai degi Drigol Amadi Santigi Masa Mari Manungda Masa Aton Bani Apokpa Mapana Hauji Statistics Department Grade 4 Oiri Aduga Apokpina Insang na Piole Diet Kidamak Sel Yamna Sangma Masana Oivana 2010 da Kolkata da Pangthokiba Eastern India Bodybuilding Contest da overall title Pangrava Matunda Chanava Lepki Imung Manungi Sal Tungi Pibamna Sayi Ani Chanava Lab Roba Matunda Handak All Manipur Bodybuilding and Fitness Association na Mahakpo Manipur gi oina selection toroba Matunda India gi oina amok selection torki World Contest asigi damak hojik pisumda leba YBB Gym da Gym asigi coach IBPin Singi Lamjing Lamtak Makhada kana sanari Mase ina aspect of the India gi su mase koi khalakudu number 1 da lei adu loina koina hojik koina wazari basi magi damakta IBF India no ji haibase wala 16,000 sigi points minus sangni fear 2 and 4 da aluga te tongam extra duna ma la am khai bogi sang de kuina magi damakte kuina hining mune dubu magi family gi khara family da su sapai ba masam sunna tabani na ade akhoi gi gym da gi so koi sanoi me amos bo khotnari hanba leitana adu akhoi hojik magi damakta Manipur da lebi ba sanoi bu pambi ba bodybuilding nungsibi miyamna mahangna satpagi khongchat asida paisa khajigistang hapiduna mahangna soidana maki World Championship se oirakani haibase ina thajaba thamni
अदुबु लूरिबदि देवा सेल थुंगी फिल्म चादब इमुंग द पोकना मंगोलिया द वर्ल्ड कंटेस्ट असिदा सरुक यानब लुपा लाख अमा हेना चंगदबना चटपंगम दबि फिल्म द लेदे मंगोलिया चपस दai ओजांग यमना हाइबो ससा सॉन्ग ले ai वखल सु लोकना हाइबो असादा अदुम दु वखल द चटकना हाइबो वखल सु लेजरी होजि अदुबु होजि लूरिबदि अखोइना चटनु होनाबा ममा तौबिसदा लुपा लाख मा मखाई दमाइना मोय बरागी अरेंज तो हाय अदुबु अइमोंददि होजि पासपोर्ट अमा वीजा तमावा अदुगुम्बदा पैसा खरा याम चटखरे असिदा मयामना मतें खरा पंगबिरगदि इरायरायना चपंगमगनी गोल रोकने हाइबो वखलसु लेजरी वर्ल्ड चैंपियनशिप असिदा मेडल लरकनी हाइना आशा चावना तरिबा देवा चैंपियनशिप असिदा सरुक यानबगिदमक मियामगी मतें चंगले पौदमजरिबा अरिबम प्रेम शर्मा ISTV न्यूज Doctor, Engineer, Agriculture, Fishery, Amadi, Veterinary, Singba, Technical, Professional Course, Singda, Mahima Singh, Tamliba, Manipur Muslim Singna, Islamic Development Bank Tigi, Study Loan, Loaning Ba Singidamakta, Minorities Development Forum Manipur Namating Pangani, Heidi. Manga Suba IRB gi personal lama drain right singlambadagi miyamna fare mangna luinar pak khawamadagi SP tablet capsule yankai taret amadi N10 tablet ama makhai yorombadagi polam singadu mai thaduna mangan kre kurai chaithabi lerak masinda leba hotel amada Suresh Thodam koba kurai singambam lekai dagi IRB gi personal sina drain right singduna leading aida saithabi lerak development committee amadi kanglai pak narol yafa thousal lu kimyoi sina mahapu phabani hari masada yoromba I card ta manga suba IRB Rifleman hai bakhang mangamle ma ki rifleman number na 15010670 ni hairi pharba miyo edu miyamna police ta sinakra hairi Matam khara mathok toromlaga lepraba mainam fall leba PWD gi highway sub division gi office samjin sajalaba matungda ngasidigi amuk hanna mathok toba hokre PWD na senduna masigi office complex ta pangthokiba thoromaduda works minister Dr Ratan Kumar mainam fall municipal council gi chairperson KS Ras Mohan Maitei amadi PWD gi chief engineer M Lokendro Singana maroiba miyoi singoina sargaki chief engineer Lokendro na haikibada praja gi mating yaudrabadi thabak amata bafung phana pangthok ngamloi department na Tabak Torom Singh da ayat apan pibigano haike Minister Ratan Kumar na Manipur da mapam amaga lambi samnahanduna miyamgi yaifanabagi damakta tabak faikhanaba Japan International Cooperation Agency ga Manipur Sarkar ga khanaba leiri haike makata na phungdokibada tungi miyamgi yaifanabagi damakta National Highway Sing pakthoknaba tabak paikhatpa hore masigi manungda Tupul dagi Bisnupur Imphal dagi Mure yauna Imphal gi manungda Ring Road na singba sing Semjinduna Asian Development Bank ki makhada semgatnaba thabak paikhatnaba thorang tawri sarkar asina lamdamasigi masak toba thabak kaya paikhatpa ngamle miyamna mateng panglabadi PWD gi staff masing yamjadrabasu atai state tagi taduna thabak kaya paikhatpa ngamgani haike any potential reform we can create a center Manipur can be a center masih masu koi possibility amalai je tari no hai madamda Myanmar hangurani Myanmar Handopo Madanda, Asian gi, Masiki, network se, road network se, Masiki vision nama, Lapaka Losi, Thailand dagi, Laos dagi, Cambodia dagi, Myanmar dagi, Laka India, Samapu Madanda, Manipur will be the gateway. Manipur da leiriba Rajniti Dol Singhi oiba akhanaba mifamama phangga doriba sina Manipur miyamgi kanaba soidana porakpa ngamgani haina UCM na thadrokpa serolaman hairi mifama sina Manipur miyamgi yengduna oithokpa yaba daita leba warif kya lorkani Rajniti Dol Singhi member khudimakna ama toina miyamgi ihul khangna khana neinagani haiba thajai hairi Manipur gi ngamkhoi kaiba yaroi haiba si UCM amasung Manipur miyamgi asset pa firef ni haina serolasina makhatana khangalali ngarang numidang Kurai Channel Thongda Nupi Masa Amada Fazadaba Wahaiwata Sijanaduna Ka Henba Thong Satanaba Honarami Haiba Nisa Sabani Habimioi Ohum Lekaina Fadana Warakre Makoi Singa Dudi MG Boy Singa Channel Thong Laisram Lekai Longzam Johnny Kaisam Thong Longzam Lerak Ketrimung Captain Elangbam Lekai Digini Hari Makoi Ohum Kurai Konsam Lekai Sakut Kongtang Nupi Lufki Sanglel Miamna Wahang Pong Sataki Nupi Lufki Secretary Prabha Patina Fongdokibada Lekai Nupi Masa Amana Port Labor Torokpada Makoi Hum Fazadaba Wahaiwata Kaya season na Bagalwina Nupi Masaduna Mayum the Sankrava Fawda Mayum dagi Koknaba Honorakpadagi Miamna Makoibu Parva Matunda Warakibani Azimatodo Simatunda Amuhana Tohaninde Haike Loisilakpada Nasi Muru Pau Amukana Pizre Kumatui Suba World Mental Health Day Torom Nasi Manipur Mafam Kiada Pantonakre
STV News में ताबियो पुनः पोमुकना